Haukiba lising ani kungo humdoigi Megi tang ahumdagi kuki narco terrorist singna chatharakiba mihat mipun maralai jadraba micham praja kaya ama hat khibagi ningshingbagi Thouram ama ngasi chahi ahum mapung farakpagi Thouram asida AT Unit 56 Waithaugi chilinau singna sinduna Athoubasinggi Maphamda Thobal wang mataba sorok makhagi Women's Development Association Mairapaibi amadi Sawa Club na kuanba Hairiba Mairapaibi members singna saruk yakhi. Saruk yaba lakpagi Thouram asida pukning nungshiba fawi haina iba Mairapaibi amana Phongdokhre. Matungda amuk hana Thokpa oirashanu haina haijaningi. Manipur gi lengak pairiba lengak doi singna khanthabiraga masidagi henba thawai kaya amasu mangoi hainingai leite. Manipur gi praja singse amuktang di kanbiu haiba wafum kaya Phongdokhre. ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯊꯧꯕꯁꯤꯡꯅ ꯊꯦꯡꯅꯔꯛꯈꯤꯕ ꯉꯁꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯊꯦꯡꯅꯔꯛꯈꯤꯅꯤ ꯏꯔꯩꯆꯥꯁꯤ ꯀꯟꯕ ꯉꯝꯅꯅꯕ ꯂꯩꯔꯤꯕ ꯏꯆꯥꯁꯤꯡ ꯏꯃꯥꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯑꯀꯛꯄ ꯂꯩꯇꯅ ꯊꯋꯥꯏꯅ ꯄꯣꯊꯥ ꯑꯣꯏꯔꯁꯨ ꯏꯔꯩꯕꯥꯛꯄꯨ ꯀꯟꯕ ꯉꯝꯅꯅꯕ ꯍꯣꯠꯅꯖꯈꯤꯅꯤ ꯉꯁꯤ ꯃꯦꯒꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯍꯨꯝꯂꯛ ꯁꯨꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯍꯧꯈꯤꯕ 2023ꯒꯤ ꯃꯦꯒꯤ 3ꯗꯒꯤ ꯍꯧꯔꯒ ꯉꯁꯤ ꯐꯥꯎꯕꯗ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯏꯔꯩꯕꯥꯛ ꯏꯐꯨꯔꯨꯞ ꯑꯁꯤꯒꯤ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯀꯥꯏꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯕꯨ ꯑꯣꯏꯔꯁꯅꯨ ꯑꯃꯗꯤ ꯏꯔꯝꯗꯝ ꯑꯁꯤꯗꯁꯨ ꯃꯈꯣꯏꯒꯨꯝꯅ ꯊꯧꯅꯥ ꯐꯔꯕ ꯏꯔꯩꯕꯥꯛ ꯏꯐꯨꯔꯨꯞꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯄ ꯉꯝꯕ ꯏꯖꯥꯇꯤ ꯃꯌꯥꯝ ꯑꯃ ꯍꯧꯔꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗꯒꯤ ꯃꯦꯒꯤ 3 ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯗꯤ ꯆꯍꯤ 3ꯃꯨꯛ ꯐꯥꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯆꯍꯤ 3 ꯐꯥꯖꯤꯜꯂꯕꯐꯥꯎꯗ ꯍꯧꯖꯤꯛꯐꯥꯎꯗ ꯍꯥꯏꯔꯤꯕ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕ ꯑꯗꯨꯃꯛꯄꯨ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯅ ꯍꯧꯔꯛꯑꯒ ꯍꯥꯏꯗꯤ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗ ꯃꯦꯒꯤ 3ꯗ ꯆꯪꯁꯤꯟꯈꯤꯕ ꯁꯤꯒꯨꯝꯕ ꯏꯍꯧꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕꯤꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯂꯝꯗꯝꯁꯤꯕꯨ ꯀꯣꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯠ 56ꯅ ꯁꯤꯟꯕꯤꯗꯨꯅ ꯉꯁꯤ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯅ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯁꯤꯒꯨꯝꯕ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯕꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯆꯩ ꯂꯩꯊꯧꯕ ꯂꯩꯀꯥꯏ ꯔꯣꯌꯦꯜ ꯀ꯭ꯂꯕꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯔꯤꯕ ꯑꯔꯥꯝꯕꯥꯏꯅ ꯑꯩꯈꯣꯏ 56 ꯌꯨꯅꯤꯠ ꯑꯔꯥꯝꯕꯥꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯏꯊꯧꯒꯤ ꯍꯥꯏꯔꯤꯕ ꯁꯪꯂꯦꯟ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ 3 ꯃꯦ 2023ꯗ ꯒꯤ ꯍꯧꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯏꯔꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯐꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈꯤꯕ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯍꯩ ꯂꯩ ꯈꯔ ꯀꯠꯆꯔꯒ ꯃꯈꯣꯏꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯩꯈꯣꯏꯅ ꯄꯤꯕꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯁꯃꯥꯖ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ ꯑꯗꯨꯅ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯔꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯅꯁꯨ ꯍꯥꯏꯔꯤꯕ 3 ꯃꯦ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯑꯃꯝꯕ ꯅꯨꯃꯤꯠ ꯑꯃꯝꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯏꯇꯤꯍꯥꯁꯇ ꯏꯍꯧꯔꯒꯗꯕ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯑꯩꯈꯣই ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ 3 ꯃꯦ ꯂꯥꯛꯄ ꯃꯇꯝꯗ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯁꯤꯈꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤꯕ ꯃꯈꯣꯏꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯊꯧꯔꯝ ꯑꯩꯈꯣꯏ ꯂꯥꯛꯀꯗꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯥꯡꯊꯣꯛꯅꯅꯕ ꯃꯌꯥꯝꯗ ꯄꯥꯎꯖꯦꯟꯖꯔꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯈꯣꯏꯒꯤ ꯃꯐꯝꯗꯁꯨ ꯃꯈꯣꯏꯒꯤ ꯑꯇꯃꯥꯅ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯑꯃꯗꯤ ꯇꯨꯡꯗ ꯍꯧꯔꯛꯏꯕ ꯏꯔꯩꯀꯥꯏ ꯃꯌꯥꯝꯅꯁꯨ ꯏꯔꯝꯗꯝꯒꯤꯗꯃꯛꯇ ꯊꯋꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯔꯨꯕ ꯇꯥꯟꯐꯝ ꯌꯧꯔꯛꯑꯒꯗꯤ ꯑꯩꯈꯣꯏ ꯊꯋꯥꯏ ꯐꯥꯎꯕ ꯀꯠꯊꯣꯛꯄ ꯉꯝꯕꯒꯤ ꯊꯧꯅꯥ ꯑꯗꯨ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯃꯔꯛꯇꯒꯤ ꯑꯩꯈꯣꯏ
कीब खंग लेतना अखोई मतुंग तारकपदा इरई कायगी अमदि अखोई लेबाक की दमकता अखोई कईगुंबा थौदो वाथों मो लाखों तम थवाई फावबा कथोक ngambagi thongnazu अखोई मयाम पुन्ना लेमिनसी हाबी वाखलोंदा आई मयामदा पाउयनजरी ngasi third May na lakpasida thamoida tuki matik pendaba ningamdabana pik thalle ado suksoi soidana koi ngasi pendaba ningamdaba mayam koigi leigidraba jinau icha nau maru mapang punamakki koi suksoi soidana koi laman singani haiba homje thamje haukiba 2023 gi megi tang humdagi kuki terrorist kambuna zatharakhiba mihat mipun adagi khogi lanjadraba misam pajak kaya ma hathibagi ningsingbagi thorom mama ngasi chahi ahum mapung pharakpagi thorom sida khogi 80 unit 56 waithaugi isilinaw singna isa singna simbirakana akoiju Athoubasinggi Maphamda koi thawar wa mataba sorok makhagi women development association mera paibi dagi loinana sawa club na honba hariba koi mera paibi gi member singna koi ngasi saru ya balak sabani hariba saru ya balak sabagi thoram se ubuda koi tasyagra puknung nungsiba phaujai kapsu kapningi ngasi jiamna laikidraba lai oi graba isa jingjigi photo jingji ubada thamoi ji puba ngamde yam kapningi ngasi matungda sigumba thawdo amona thokta jo oi jano na haijaningi aduga sina aroi ba jo ora sano na haijaningi adubu akhoi manipur gi lairi ba lengak pai ba lengak loi jingjina kitang khanda biraga maman yangra ba thawai kaya je sidagi hena mangoi haninga leite sumsina makhata ragadi ado makhata na tholok tana ba lengak loi jingjina zum kitang khanbiraga manipur gi praja jingja mungtang di kanbi wa ba je haijari